Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari. Ngasi amuk laubirasi Thamoi Yaoramdre 15 suba tangka. Wa haibasi miyoiba aikoigidi yamna lubani. Jinsidagi wahai oine hek thokraba amuk hanjilau haiba yaroi. Tariba magi nakongda kok yauna pukhiduna brand safe tawduna thamkraba khurumduna kauthokpiyo hairabasu kauba hekta ngamba natte. Jinbalga nakonga anisi tatna thanaba yadraba mari amadi leinabani munna khanjiludabagi wani. Sanadu haiba makai haidokluraga ikaibana mamai mamit ngangsang hek ngangi. Mamai du sagalakpagi makhutuna humai humduna ingannaba kanna hotnari. Mana dumna tawringai ngambadu nokmi amuk thoraktuna magi mangda leplei aduga hanglai. Kai haibano na hauzikido? Kai saide sir. Ngamba nokningbadu fazinduna nokmi makhut namana machinbaldu takpoi nanboi tawduna makhut namana mokhang metuna koirei leiduna ngahektai. Sanadi sorga fungalakpa ma yawraklei. Ngambasu ikai khangdabagi saklon lauduna khongthang ani sanagi nakta thangjilaktuna mangaka khajik japthaduna yenglaga hanglai. Nangondadi kanana iga koinaba nupine na hariba? Kana saide? Aduga nangna kamaina khaliba? Sir, ai sargi manakta wadu thaidoktuna chatkige tawbadu ngambana makhut khudangdu phaduna khamlai. Wari loidringaida chatkiba yaroi. Sir, aido Sanana duk yamna pakhatpagi matau ulakpaduda ngamba pairamba khudang adu thadoktuna khongkap ama ni tunghalli. Ngambana khara lapthokibaduda sanasu sor honba yarbo hek khali. Ngambana makhut anidu thangatuna hairei. Nangonda ai game tawriko kaigino nangna duk yamna pakhaliduba wari sase haibani. Ai kanana nangonda hairaktana nangna ingonda du hairei noba? Kanam hairakte aina suman beduda kamai mali banangna sum nangise ai thantaga unabaduda maliraba. Sanadu mamai non thagre ngambadu nokmi amukusu hangai. Nang aina topa nupiga unabase nang pamdabro? Ai kaisu haide sir adamu nabiyo atopa nupiga relation leina aingonda laknabigano haizabani. Nangonda ina laknabani di kanana hariba? Aina nangonda haibadu laknabani kainaga haikiba leikibrone? Sargi matawduda kari ai karambai tawda nangna laknabani na khaliba? Wahang mathang makasum chatharakpaduda sanadu ikaiba ngamangkraga khumlai. Kaina sir panghangda hangisiba wahangi wahangakta. Ngambadu handakti nokthorai. Nangna wahang hangba yaba wangakta hairei natro? Aisu khangningabanina hangba tabani kaino. Yare hanga anu kaino khangde amukta pula hangisiba. Ai sargi nakta chaluge sar yaiferada sargi mitingduda file puduna chatkre ai amta thiluge. Masti haiduna amuksu chatke tawbadu handak sungambana farei aduga hairei. Yaiferalda yengba yariko aingonda khak yengadabani. Makutu fasadoktuna khumlai. Yare ai kanamti yengoi. Ngambadu amuksu farei aduga hairei. Ngarangido kajinne koinaba nuksinaba natte haige tawbani. Sanadu khumamdre makutu sadoktuna thokri. Ngambasu sanana thokibaga mathanta nokmi mondrang amada leihawi. Sinthagi yumdani lukoina mangonda famduna machanupina nungdang yensang thongnaba haidana semlibadu asum yengi. Sanjitna mamangi ingkolda yot paiduna pot thanaba haidana tawri. Nabunga nanga ngarang chatlubadu kamaina tawrake? Handakti mina kayam yamba? Handakni yami nahan kai tawbadagi handak tawbani chawchawi. Pabung puraktena yam ngangi babana. Ihi aina chatana nakoida khuro oinabani. Aduna ipadi sida sum leibasina hena nungaireda. Chahi khudingi da chatlaga handak laktabaduda hairini. Ado pabung aikoina dum babagi home duda chalise kaigino?
Nakhoi na ngang oiringaidagi adum chala adudi kariginone ngasida na hongna na hangai sibo. Chatlebudi khangba aduda kari mari leinabagino haibada sum khangningba. Nang baba poireido pabunggi marupni luna tinarakpagi thodok thokpada sum chatnabani ne. Baba do ahaldi am oihaurebo. Oirabani chahidi phanam yama potni masu. Nahan aikoina chatpaiduda nupa amasu thengnare mamangda mukta ukidriba aingondasu munna munna yengi aise khangbra khangdi. Lukhoina noktuna machada laknarei. Ichana phajabaduda yengai oiramganida. Nupada aina hana ukraba nupani aikoigi layeng sangsane haibada adugi macha nupa nahan mukhun mayam ama khanabada adudasu aikoi saida lakrabani. Masu nangi babaga khangnaba oiramgani kaino. Baba se sangadi amna chawba jane dudi jevel sokang leipaki miga tinaise. Company maming palakpa aduda lukhoi macha nupida khangyeng yenglai aduga hanglai. Jevel sokang leipa. Pabungdi khangamaroi aikoigi layeng sangsane haida jevel sokang leipaki mapudunane. Manina. Hoi pabung khangbro aduda. Adudi ama hana pot laurambaduna. Aduna haikol haiba anima paisa paibana maming chatba sakti leiba ngaktane hai Thamoi. Lukhoidu machanupigi wadu tarubadagi wa ngangkhidre tumina yengba mada yengduna mangduna laikhre. Mapana wa ngangda tumina laikhiba aduda sinthana hanglai. Pabung kaidorage? Ha, kaisu tawdeda. Yam yanadaba malingo moyanido machanupani leibda adudi tinaba male mapa hoisingdudi yam yanada male. Madugi mayamdu ichadi kanana haidana khangiba. Sinthadu haiba makai haidokluraga mapana hanglakliba wahang aduda wakhal laktuna chaplepi oidaba wahina pakhum pirai. Mina sum hainabada khangbani. Machanupani tinai haiba wasidi mina hainaba yaba wasu natana nangna karamda khangiba. Mina hainaye nahan khanaba numita moi machanupani do wari sanai haye mina uhawi haye. Lukhoidu mamit anidu khuzinduna nakal amada yengduna wakhal tawbagi sakfamda laikre. Sinthasu mana semliba insang adu loiraduna manungda pushinduna changkre. Bradendu mayumda halai mayai kage sofa duda leimadu mabu halakpa ngaiduna leirami. Mamana famduna leiribadu uribani adubu kaisu haida magi katamna chatnaba tawbaduda leimana machabu khamlai. Ngaiko Braden su chalamba adu lepi amunganga ani chairani haibagi machiladu paithokduna suktoktuna sora sangba mahondoklaba matung hanagi sakfamda muk hanjilaktuna onsilaktuna hanglai. Ma ke haige? Lako ai wari sakisi. Changsinduna thariba sofa amada masu famthai thabakta lonaduna pullaga leiramba makhuttu tapna thadaраktuna machanupada asawbaga konaba mityeng ama yenglai. Braden mamagi mityengdu michanadana haiduna nakanda leithoktuna lei. Leimana Braden gi mamangda photo khara langtharai aduga mangakna leiriba photo duda induna hanglai. Masi kaino matik chaba reason ga loinana explanation ama pame ai. Wahaiduda Bradendu mamada haifet yenglamnaga table da leiriba photo duri yengtharai. Nahan ngambaga maga leptuna wari sakiba numittugi photo ni. Pocket humduna lepagi suyawi. Ngambana churup pirakpagi matang suyawi. Mamai onsinaduna yengakpa suyawi. Bradendu mamit ushinduna haifet nanthai. Machagi mataudu kupna yengiba leimana amuka songlai. Masi kaino masina mu karamba makhagi mari wafam sigi matangda nang naingonda karimta haidribana karigino singna kumu natrabadi aibu fate haigano. Khumdaba yararoidaba matang haibedu oire lotuna thamlaga hena wa yamakadabagi mahut haidokpana sufare khanduna Braden nonkhatuna mamadi yengduna khumlai. Ngambase aigi best friend nima. What? Karino nangna haribado? Ma 10 years mamangda aigi friend oiduna laklaba aigi marupni. Leimadu sawgalai fuk haugatuna sauna hairai.
ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯃꯥꯒ ꯃꯔꯨꯞ ꯑꯣꯏꯅꯕꯒꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯌꯥꯕ ꯄꯤ ꯃꯥ ꯃꯁꯤꯗꯤ ꯄꯔꯃꯤꯁꯟ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯊꯧ ꯇꯥꯗꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤ ꯄꯥꯝꯕ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯅꯪꯒ ꯃꯔꯨꯞ ꯑꯣꯏꯕ ꯀꯅꯥꯅ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯣ ꯃꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯑꯃ ꯇꯤꯟꯅꯕ ꯂꯣꯏꯅꯕ ꯐꯥꯎꯕ ꯃꯃꯥꯍꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯗꯤ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯂꯩꯔꯤꯒꯦ ꯃꯃꯥꯅꯗꯤ ꯃꯃꯥꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗꯦ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯣꯡꯃꯇ ꯃꯃꯥꯅ ꯈꯪꯕꯤꯈꯤꯕ꯭ꯔꯣ ꯁꯦꯜ ꯈꯛ ꯄꯤꯔꯒ ꯄꯨꯝꯅꯃꯛ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯇꯛꯇ ꯈꯨꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯃꯦꯅꯔꯗꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯥꯛꯀꯦ ꯕ꯭ꯔꯦꯗꯦꯟꯗꯨ ꯍꯟꯗꯛꯇꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯃꯥ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯩꯗꯧꯕꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯔꯤꯃꯣꯠ ꯄꯥꯏꯁꯤꯜꯂꯒ ꯃꯃꯥꯅ ꯐꯪꯉꯤꯕ ꯅꯨꯡꯉꯥꯏꯕꯁꯦ ꯀꯩꯅꯣ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯊꯤꯖꯕꯅꯤ ꯃꯁꯤꯗ ꯃꯃꯥ ꯍꯣꯏꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ ꯕ꯭ꯔꯦꯗꯦꯟ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯃꯥꯒꯤ ꯏꯆꯥ ꯑꯣꯏꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯃꯃꯥꯒ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯃꯃꯥ ꯍꯣꯏꯒꯤ ꯅꯤꯡꯇꯝꯕ ꯐꯪꯗꯕ ꯄꯨꯟꯁꯤ ꯑꯗꯨꯒꯨꯝꯅ ꯑꯩꯕꯨꯁꯨ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯃ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯒꯠꯂꯛꯏ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯊꯕ ꯉꯝꯃꯛꯇ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ ꯈꯣꯟꯖꯦꯜ ꯇꯅꯤꯛ ꯇꯅꯤꯛ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤ ꯍꯥꯏꯕꯗ ꯅꯪ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯅꯪꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗꯤ ꯃꯃꯥꯅ ꯈꯟꯖꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯄꯣꯛꯄꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯡꯗꯨꯅ ꯆꯠꯀꯗꯕꯅꯤ ꯑꯩꯅ ꯌꯥꯗꯕ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯑꯩꯁꯨ ꯃꯤꯅꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯐꯪꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯈꯪꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯃꯥꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯕ꯭ꯔꯦꯗꯦꯟ ꯁꯥꯎꯅ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯗ ꯄ꯭ꯔꯣꯖꯦꯟꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯃꯆꯥꯅ ꯏꯁꯥꯎ ꯁꯥꯎꯅ ꯊꯣꯔꯛꯄꯗꯨꯗ ꯍꯪꯉꯤ ꯀꯔꯤ ꯇꯧꯔꯦ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ ꯃꯄꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯃꯝꯗ꯭ꯔꯦ ꯕ꯭ꯔꯦꯗꯦꯟꯗꯣ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯣꯖꯦꯟꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯅꯃꯥ ꯅꯆꯥ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯀꯞꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ꯭ꯔꯣ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯐꯠꯇꯕ꯭ꯔꯣ ꯂꯩꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯇꯞꯅ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯅꯣꯏꯕꯣ ꯅꯆꯥ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯗꯤꯌꯦ ꯑꯩꯁꯤꯕꯨ ꯃꯥꯅ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡ ꯃꯥꯒꯤ ꯐꯠꯇꯅꯕ ꯍꯥꯏꯕ ꯑꯣꯏꯅ ꯈꯜꯂꯤ ꯆꯥꯎꯔꯦ ꯁꯥꯡꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯦ ꯂꯩꯃ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯇꯞꯅ ꯏꯪꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯃꯈꯣꯏꯗꯤ ꯏꯟꯈꯠꯂꯛꯄꯅꯤ ꯁꯤꯡꯅꯔꯨꯕ ꯌꯥꯔꯣꯏ ꯍꯦꯛ ꯁꯤꯡꯅꯔꯨꯕꯗ ꯃꯈꯣꯏꯗꯤ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯈꯤꯗꯧꯔꯤꯕꯅꯤ ꯑꯩ ꯇꯞꯅ ꯍꯥꯏꯒꯦ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯦ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯅꯤ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯗ꯭ꯔꯦ ꯌꯥꯔꯤꯁꯦ ꯑꯩ ꯇꯞꯅ ꯋꯥꯔꯤ ꯁꯥꯒꯦ ꯂꯥꯎ ꯃꯅꯨꯡꯗ ꯆꯪꯉꯁꯤ ꯕ꯭ꯔꯣꯖꯦꯟꯅ ꯇꯧꯗꯨꯅ ꯂꯩꯃꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯣꯐꯤꯁ ꯑꯋꯔ ꯂꯣꯏꯁꯤꯜꯂꯛꯑꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕ ꯁꯦꯝ ꯁꯥꯟꯅꯩ ꯉꯁꯥꯏ ꯎꯅꯈꯤꯕ ꯑꯗꯨꯗꯒꯤ ꯑꯅꯤꯗꯨ ꯎꯅꯗ꯭ꯔꯤꯕꯅꯤ ꯏꯀꯥꯏꯔꯤꯅꯤ ꯈꯪꯗꯦ ꯄꯪꯂꯣꯠꯇ ꯂꯣꯠꯈ꯭ꯔꯦ ꯁꯅꯥꯗꯨ ꯉꯝꯕꯁꯨ ꯉꯁꯤꯗꯤ ꯁꯅꯥꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯃꯥꯅ ꯊꯣꯔꯛꯄꯗ ꯁꯅꯥꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯂꯦ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯂꯣꯀꯔꯗꯨꯗ ꯍꯥꯞꯆꯤꯟꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯐꯪꯕꯗꯨꯗ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯉꯝꯕꯅ ꯗꯦꯛꯁ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯔꯝ ꯆꯥꯗꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯄꯨꯂꯞ ꯊꯥꯗꯩ ꯏꯄꯥ ꯄꯥꯈꯠꯅ ꯑꯃꯨꯛ ꯄꯥꯛꯊꯗꯨꯅ ꯈꯨꯝꯒꯠꯅꯕ ꯇꯧꯕꯗ ꯉꯝꯕꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯥꯏꯜ ꯑꯗꯨ ꯈꯨꯝꯒꯠꯄ ꯌꯥꯎꯁꯤꯜꯂꯛꯏ ꯅꯪꯕꯨ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯂꯤꯗꯨꯕꯣ ꯌꯥꯔꯅꯤ ꯁꯥꯔ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯁꯤꯐꯥꯎꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗꯅ ꯍꯥꯏꯅ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯂꯣꯀꯔꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯂꯣꯏꯕꯒ ꯁꯅꯥꯗꯨ ꯕꯦꯛꯇꯨ ꯌꯥꯟꯁꯤꯟꯗꯨꯅ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯁꯥꯔ ꯍꯟꯈꯤꯔꯣꯏꯗ꯭ꯔꯣ ꯍꯜꯂꯗꯕꯅꯤ ꯊꯣꯛꯃꯤꯟꯅꯔꯁꯤ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ
Sanana makhut anigadu thangattuna hairei. Yarni ai dum chacharage. Kaino aige chatminabada ikaibagi waro. Nate sir suwaramani pothabiruro. Ngambana wa haiba nangdringai sana makhongdu tafing thangduna chonchachatkre. Sana na chatkibaga ngambasu kumtharai. Mana makha yaurakpadadi sana leiramdre. Premna chatnaba sem saduna leirami. Ngambana changsinduna premgi makhutta pariba gari sodu fatlauraga hairei. Noi gari amasida chatkro. Sir na kadaida ngasidi koiruge halaktabase tamba ngamde. Sir, kaidano mafamda haibiramo. Horen madam hoina hanglaklaga khumnaba. Phagi tawbani halakani. Noi hana chalamo. Ai mi amta unarukige. Ngangna gari da kakhatuna thauduna lakli. Sanagi apartment lairiba domda gari du thauduna lai. Speed tu pangkan kandabi sumisay matharaga thaurakpa duda traffic jam thokpagi gari adu khami. Mamai du nakanda laithokduna yengthobada yaifarel na thauduna sanadu yaifarel gi bike maning duda dongduna leirami. Ngamba mamit khanglaw laukthorei asum yengbada noktuna wari saba sumali. Mirror du chingthaduna wa haigi haidana tawrakpa duda green signal laktuna gari thauba honakre. Yaifarel hoigi gari dusu machaga oibani thauba hokre. Maningdagi gari mayamna khongakpa horn duga ngambasu dum thaurakle. Yaifarel na thaubaduna gari macha oibagi litlituna thaukibana mana tanaba fanghaudre. Ngambadu proprok hek chai. Khangnidana aiga chatminase haibani yadraga migi bike maningdaga naptana. Nungaini nupasu nupisu ai tawgeba. Saurige tawbase hek ngamande haibnida. Ngangna gari du sanagi yumlamda thauduna khami. Parking du gari achobagi ga machagi ga opposite oina leibani. Ngambana gari park tawramlaga kumtharakpada yaifarel gi gari na khamduna leibadu bada machina machingkhattuna usittabagi mawng noi aduga manungda changlai. Laibak thibadi mana changlakpada sanadu leiramdre khoisaunaba sum hengalai masadu tawfam ama khanglakti makhongduna thongduda anilak ahumlak akshili makhongdu naraduna amuk makhutna kana paishinduna anaba du khangnaba honai. Makhong sekli tawduna amuk kumtharai building dugi hekna kanda leiriba cafe duda yaifarel ga sanaga na famduna leiriba khaziliba glass ki wall du fauduna ngambagi mitna urure. Makhuttu khutum chetna tasinduna sekli makhongduga cafe du tamna lai. Ngamba cafe du yobaga hek chungsinbagi mahut sanariba wari do hana taduna ngahak leptuna lei. Yaifarel na hana sanada hairei. Madam na secretary pairi sibu kayam kuirage. Panamdi kuire sir. Oh, adudi experience sam neramani. Sir hoisu sumtawraga leirakanida. Aisu ahanbadadi sigi matangda knowledge amta leiramanati. Sir wangamna fajana train tawbire. Aduga sir nasu mating amna tawbi. Makhoi leiramdradi haujiksu kaisu khangdana adum leiramba yarida. Ado sir manigida tawbaga sir ngambagida leibaga kanana hena nungaige. Sir manigida leibana hena nungai haitare. Sir ngambadi thabaki matangda knowledge yamna leiba natribanina ibani kok chanaba khara wale. Khara leiraga adum pharakadra haidudi khangdi. Ekoi sir gi manakta leibadi yam comfortable oraga nungai bani. Sir su nungai trane. Ngambadu sanagi paukumdu taraga makhutta pairiba sodu kanna paisinduna khangi. Yaifarel na muk hairakpadu masitai. Nungai. Ado aise madam da wam ta haigena tawbase kuidi kuiraba. Aduda farak sum tadana. Sana su ningsanglaktuna hairei. Oh, ngasai su haige hairaga farak tadana haigidre. Kai wano sarna haini haridubo. Ai madam bu. Yani sir, hekta haibiyo. Ai madam bu thamoi sengna. Wadu haiba loidringai ngambana makhutta pariba sodu yaifarel tamna khanglanglai. Khut chumba haigadra yaifarel gi laibak chapchana pali. Animak ingagakna ngambada fat yengthorei. Sanadi mamit managa areiba makhai lakthoktuna yenglai.